Welcome back, friends. Nasidi kuigi market leitabanina market analysis tawroi kuigi special oiba topic amagi matangda kuigi successful trader professional trader si ama oige haiba matamda NGDB magunsing adugi matangda kaigumba khradang share knowledge share tawjege. Ahanbada successful trader amada NGDB magunje discipline. Hiram khudimukta discipline darkar oi. Any field da discipline yaudagadi maduda mai pakpa ngamde. Trading stashu koina magi manung chana laiba risk management, money management, degi emotion control na tawbana chingba, degi nangi trading setup semba, haiba sing discipline amagi makhada koina ngana chatkadabani. Ani subada koina kari darkar oi. Morning da koina routine lama sempok pigadabani. Morning da news pabe business news pabe degi atopa koige market ka mari leinaba chart sing koina analyze tawraga leiba yai horen koina market timing da market entry phangnanaba asina chingba sing koina morning routine oina ngangna chatpa yai ahum subada koina kari dakar tai makha tana koi tum tamdharaga leigadabane koina khangjariba koina 80% koigi accurate oire nangi strategy dagi successful trader amagi strategy na koi 80% profitable oitaragasu makhatana akoina madagi percent henkatnabagi makhatana adum nainaduna leigadabane mari subada koina kari darkar oi haba matamda koina loss se control tawgadabane akoina loss control tawgadabane haibagi maramdi karino haitaragadi nangna nongmagi kaya mangba yai hapta amagi manungda nang lupa kaya manghanba yai degi tha amagi manungda lupa kaya manghanbada aingonda kaimta kaidaba soktaba oibra haibana chingbasing madudaida nana manage tawgadabane nongmada lupa lising ama mangagadi ai kaisu kaide aingonda kaimta effect leiro ai capital effect leiroi haibana chingba chamnga manghalaga toke aigi capital dugi matungina ai lupa chamnga khtang manghange nongmada asina chingbasing nasagi oiba ama koigi loss ama control tawar thamgadabane ba mathangda aikoina kari magun chengani haiba matamda tamjanba kari dagi tamba ai sada thokpa asoiba dagi aina soigiba trade tawba matamda soiba yarakpa koigi loss oigiba numituda thengnagiba asoibado madudagi aikoina tamjanlauba natragana kanaguma mi amadagi miduna soiribagi maram karigino haibana chingmasingse aikoina munna naina thokpa masi yam tangai fade mathangda aikoina kari magun yengadage haiba matamda koigi emotion je control tawar thamgadabani koigi emotion je koina control tawjagadabani emotion control tawba habjimaktabu koina market entry taw het tawgibaga aikoida emotion semakani mathanda market se mangduribra hana semakani creator okani emotion creator okani madu aikoina control tawgadabani adagi tongba matamdana khitang urakpa matamda aikoina heta lauthokningbagi emotion mangba matamdana nangi mangba yabagi changdo henjanna manga aba phawbada nangi emotion do di profit oirakini haibagi emotion asina sing control tawar thamgadabane masi karigi matengna control tawba ngamgani haitaragadi ngasagi discipline naina trade tubu torokpa adugi matengna haiba control tawbase ngamakaneba mathangda aikoina karama magul chengadage haibada aikoigi market na chatpagi mawong mataw magi condition market ki condition haibadi selling da oira ibra buying oira ibra haibana jingba aikoina market ki condition khangtokadabane sidaida aikoina target yaudringaida market ama mamai leiraga opposite direction da chatkibagi signal pirak taragadi madudaida aikoina koigi target to oigadabane maramdi masi khangnaba koi thidokadabane maramdi aikoina aigi target to phangda yade haiba aikoida leite target dudagi hentokna chakhiba numisu yorkani degi nangi nainabagi matungina hapta amanungda nong phado koigi target to yaudana
ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯂꯛꯄꯁꯨ ꯌꯥꯎꯅꯤ ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯃꯥꯏ ꯂꯩꯗꯣꯔꯦ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜꯁꯤꯡ ꯄꯤꯔꯛꯀꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯀꯤ ꯀꯟꯗꯤꯁꯟꯗꯣ ꯅꯩꯅ ꯊꯣꯛꯀꯗꯕꯅꯤ ꯃꯊꯪꯗ ꯀꯔꯤ ꯃꯒꯨꯟ ꯆꯦꯟꯒꯅꯤ ꯃꯥꯔꯀꯦꯠ ꯍꯦꯠ ꯏꯟꯇ꯭ꯔꯤ ꯇꯧꯈꯤꯕꯒ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯄ꯭ꯔꯣꯐꯤꯠ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯟꯅ ꯈꯟꯒꯅꯨ ꯑꯍꯥꯟꯕꯗ ꯅꯪꯅ ꯈꯟꯗꯣꯔꯤꯕꯁꯤ ꯀꯩꯅꯣ ꯑꯩ ꯀꯌꯥ ꯃꯥꯡꯕ ꯌꯥꯏ ꯑꯩ ꯂꯨꯄꯥ ꯀꯌꯥ ꯃꯥꯡꯉꯕ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯃꯥꯡꯗꯕ ꯑꯩꯒꯤ ꯀꯦꯄꯤꯇꯦꯜꯗ ꯀꯥꯏꯗꯕ ꯃꯗꯨ ꯍꯥꯟꯅ ꯈꯟꯒꯗꯕꯅꯤ ꯑꯍꯥꯟꯕꯗ ꯃꯥꯔꯀꯦꯠ ꯏꯟꯇ꯭ꯔꯤ ꯍꯦꯠ ꯇꯧꯕꯒ ꯑꯩ ꯕꯤꯛ ꯄ꯭ꯔꯣꯐꯤꯠ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯍꯥꯟꯅ ꯈꯟꯒꯅꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯁꯦꯁ ꯑꯣꯏꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯃꯥꯔꯀꯦꯠ ꯆꯪꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯂꯒꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯊꯥ ꯅꯠꯇ꯭ꯔꯒꯅ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯅꯠꯇ꯭ꯔꯒꯅ ꯁꯛꯁꯦꯁꯐꯨꯜ ꯇ꯭ꯔꯦꯗꯔ ꯍꯦꯛꯇ ꯑꯣꯏꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯍꯥꯔꯠ ꯋꯥꯔꯛ ꯗꯦꯗꯤꯀꯦꯁꯟ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯗ ꯁꯛꯁꯦꯁꯐꯨꯜ ꯇ꯭ꯔꯦꯗꯔ ꯑꯃꯗ ꯆꯦꯟꯒꯗꯕ ꯃꯒꯨꯟꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯁꯝꯃꯔꯥꯏꯁ ꯇꯧꯔꯕꯗ ꯑꯍꯥꯟꯕꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯒꯗꯕꯅꯤ ꯃꯣꯔꯅꯤꯡ ꯔꯨꯇꯤꯟꯗ ꯑꯩꯈꯣꯏ ꯅ꯭ꯌꯨꯁ ꯄꯥꯕ ꯃꯥꯔꯀꯦꯠ ꯃꯔꯝꯗ ꯅꯩꯅꯕ ꯇꯧꯒꯗꯕꯅꯤ ꯀꯤꯞ ꯂꯔꯅꯤꯡ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯝꯊꯈꯤꯒꯗꯕꯅꯤ ꯂꯣꯁꯦꯁ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯊꯝꯒꯗꯕꯅꯤ ꯑꯩꯒꯤ ꯁꯣꯏꯈꯤꯕ ꯃꯤꯅ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯣꯏꯍꯧꯒꯗꯕꯅꯤ ꯇꯝꯍꯧꯒꯗꯕꯅꯤ ꯏꯃꯣꯁꯟꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯃꯥꯔꯀꯦꯠꯀꯤ ꯀꯟꯗꯤꯁꯟ ꯌꯥꯝ ꯃꯨꯟꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯍꯦꯛ ꯆꯪꯕꯒ ꯄ꯭ꯔꯣꯐꯤꯠ ꯍꯥꯟꯅ ꯃꯤꯠꯇ ꯎꯔꯒ ꯆꯪꯕꯤꯗꯕ ꯑꯩꯒꯤ ꯂꯣꯁꯦꯁ ꯍꯥꯟꯅ ꯌꯦꯡꯉꯒ ꯃꯥꯔꯀꯦꯠꯇꯣ ꯆꯪꯕꯤꯒꯗꯕꯅꯤ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯒꯤ ꯃꯒꯨꯟꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯀꯩꯗꯧꯅꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯀꯦ ꯆꯦꯅꯦꯜ ꯑꯁꯤꯗꯩꯗ ꯇ꯭ꯔꯦꯗꯤꯡꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖ ꯑꯗꯨꯝ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯂꯦꯖ ꯑꯣꯏꯃꯤꯟꯅꯁꯤ ꯃꯁꯤꯗ ꯀꯃꯦꯟꯗ ꯑꯄꯥꯝꯕ ꯇꯣꯄꯤꯛ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯕꯗꯤ ꯄꯥꯝꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯣꯀꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ